Malem asigi anishuba lanjawdat adukki matik yamna tamthiraba attacking chatakhiba adugumna Iran gi matakte chatagani haiduna US amasung Israel punsinduna honaramba khongthang adu cancel tawre haiduna US President Donald Trump ki maikeidigi lauthorakli. Trump ki matungina hauzik mahakna chathagani haiduna honaramliba attack adu chathadana tokliba asi Iran gi maikeidigi wari sanaduna atopa lambi ama yengnabagidamakta Iran lengaki maikeidigi hanjin haijarakpadagi mahakna khongthang asi laukhalakkibani haiduna claim tawri. Adubu nakal amaromda houzik sonariba lanfam masibu loshinnabagidamakta Iran gi side negotiation chathariba Foreign Minister Abbas Arasi amasung Parliamentary Speaker anigi maikeidigi USA da makoina madugumlaba wafam amata haijakhiba leite haibagi oiba wafam asi fongdoktuna US amasung Iran gi marakta wari amata sanaba leitri aduga sanaba taragasu houzik Oman amasung Kuwait gi oina sanariba wari asidagi hendongna atopa mafamda sanaba yaroi hairi amabu oigera Strait of Hormuz manabagidamagta US amasung Iran gi marakta yamna kanma military operation kaya ama chathaduna tamthiraba lanfam ama songnakhiba adu hauzik nakal animakki maikeidigi khutthaba lepnade amana haiba thoidoktragasu ground gi oiba reality da khutthaba lepnaduna peace gi oiba lambi amada changsilakle haibasidi mayek sengli adubu hauzik US amasung Iran gi marakta khutthaba lepnaduna wari sanaduna peace deal ama porakpa yanabagidamagta ceasefire uba fanglakpagi oiba fibam masida Landform asidagi sandokhiba conflictsing asidi hena chawthorakpagi oiba mamising adumak leiri hauzik Houtis ki maikeidigi Red Sea gi oina leiriba mafamsing asida Saudi gi oina leiriba tankersing asibu naval blockade chathaduna attack chathakibagi oiba thaudoksing laikre madugi counter oina hauzik Saudi gi maikeidigi country taraga manga punduna Yemen da operate tawriba Shia group Houtis asibu attack chathanabagi damakta sem saba loikre Another video update amada amukana taram noksari houzik sonariba US amasung Iran gi oiba landform asida nauna lakliba developments sing karamba maikeida sangsilaklibano haibadu punna amung miyeng tabenasi US amasung Iran hairiba country ni sigi marakta aduki matik yamna kuiba tha kayagi oiba landform ama songnaruraba matungda yamna kanna honaduna negotiator kaya ama thamlaba matungda peace committee ama form tawduna nakalani makki marakta negotiation chathaduna matam kuina ingtapa fibam amada uba fangki adubu matam khara negotiation chatharamlaba matungda ikang khangauduna Strait of Hormuz ki oina leiriba lambi asida Iran gi maikeidi kisum makoina paisa collect tawba toll system thamba pamba chapana USA gi maikeidi gi so hairiba mafam asidagi toll collect tawduna makoina control tawba pamba gi oiba issue asi lakpadagi Jahasung attack tawmabadagi haurakpadagi amuk nahonana US amasung Iran anigi marakta yamna tamthiba tha makai amarom gi oiba landform amasu laikre Hadaki oina laikiba landform aduda USA gi maikeidi Strait of Hormuz asida ayet apan piriba Iran gi oina leiriba islands sing asida leiriba deploy tawriba defense system missile factory madudagi hauraga makal makha kya gi oiba radar system sing asibu target tawduna yamna kanna attack chathaduna Strait of Hormuz asibu hangdoknabagi damakta honaki adubu USA gi maikeidi Suleblепtana numit taraga marini attack chathaduna Iran gi southern thangba saru asida leiriba Iran gi military base sing missile launchers sing asi thugaiduna makhoi gi oina leiriba military strength asibu hanta hanabagi damakta honaba taragasu ngasi fawbada USA na makoina mafam asida security provide tawri jahasing free da charhanba yagani haibadu thabak onthokpa ngamdaduna hairiba mafam asibu open tawba ngamdabagi oiba khongthang aduda lakle Masigi matungda amuk US ki maikeidigi amukta fawba ukidriba mong amakakta akanba attack Iran da chathagani haiduna lauthoklamlaba matungda cancel tawre haiduna mamangi manaba mong amakakta amuk lauthorakliba asida USA gi maikeidigi haukiba numit 13 lepa leitana attack chathakhiba asida Karigumba wafam ama khangba ngamkre madudi USA gi maikeidigi fana kanna honaduna missile drone gi oiba attack sing chathaduna hauzik CENTCOM gi maikeidigi samudra gi oiba mafam sing amasung Gulf nation sing asida leiriba US gi base sing asidagi attack fana kanna chathajaba taragasu missile amasung drone gi oiba attack asinadi fighter jet gi oiba air strike asinadi Strait of Hormuz asibu control tawba ngamlaroi haibagi oiba wafam adu khanglakre Karigumba Strait of Hormuz asibu control tawge haiba taragadi US land mission asi hairiba mafam asida deploy tawduna ground invasion chathaduna yamdaba island ama natraga ani de suksoi sudana capture tawba mathau tagadawri adubu hairiba khongthang adu tawruba taragadi US President Donald Trump gi maki oina leiriba political career asida achoba mangjaba ama lakpa yari hauji fawbada ground invasion chathadringai asida US land mi kaya ama laikidre America gi oina US land mission sirakba matamda miyam gi oiba reaction di adom hena khangnarabaduni
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯨꯑꯦꯁꯑꯦꯒ ꯂꯥꯟ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯌꯨꯑꯦꯁ ꯂꯥꯟꯃꯤꯁꯤꯡ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄ꯭ꯔꯣꯚꯣꯛ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯨ ꯎꯕ ꯐꯪꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯔꯤꯖꯣꯜቭ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯦꯕꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯎꯕ ꯐꯪꯂꯤ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯗ꯭ꯔꯣꯞ ꯇꯧꯒꯗꯕꯅꯤ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯐꯣꯡꯗꯣꯛꯂꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯂꯤꯕ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯁꯥꯟꯅꯕ ꯇꯥꯔꯒꯁꯨ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯈꯟꯅ ꯅꯩꯅꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯏꯅꯔꯖꯤ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯁꯦꯐ ꯄꯥꯏꯁꯦꯁ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯑꯣꯏꯅ ꯈꯟꯅꯒꯅꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯨꯛꯌꯥꯎ ꯌꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟ ꯌꯥꯅꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪꯅꯤ ꯃꯃꯥꯡꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯟꯅꯈ꯭ꯔꯦ ꯌꯨꯑꯦꯁꯅꯁꯨ ꯃꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤꯡꯉꯤ ꯏꯔꯥꯟꯅꯁꯨ ꯃꯁꯤꯕꯨ ꯀꯟꯇ꯭ꯔꯣಲ್ ꯇꯧꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯟ ꯑꯁꯤꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯇꯣꯡꯖꯒꯗꯧꯔꯤꯕꯅꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯁꯣꯕꯔꯦꯟ ꯇꯦꯔꯤꯇꯔꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯦꯛꯁꯀ꯭ꯂꯨꯁꯤቭ ꯏꯀꯣꯅꯣꯃꯤꯛ ꯖꯣꯟ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯣꯃꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯄꯨꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯗꯕ ꯈꯖꯤꯛꯈꯛꯇ ꯉꯥꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯅꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯍꯧꯖꯤꯛꯁꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯔꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯁꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯅꯆꯤꯡꯕ ꯄꯨꯊꯣꯛꯂꯤꯕ ꯑꯔꯕ ꯋꯥꯔꯜꯁꯤꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯗꯤꯁꯇꯔꯕꯦꯟꯁ ꯀꯌꯥ ꯑꯃ ꯂꯥꯛꯂꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯑꯣꯏꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯐꯥꯎꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯊꯣꯛꯂꯤꯕ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯝꯕ ꯑꯗꯨ ꯍꯨꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯁꯨ ꯁꯥꯎꯗꯤꯒꯤ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯚꯦꯁꯦꯜꯁꯤꯡ ꯑꯁꯤꯕꯨ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯦ ꯍꯥꯏꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯈꯤꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯦꯁꯔ ꯑꯃꯗ ꯂꯩꯔꯕꯅꯤ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯁꯥꯎꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯁꯤꯜꯂꯛꯄꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯄꯤꯔꯤ ꯍꯧꯖꯤꯛꯁꯤ ꯍꯨꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯗꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯕꯨ ꯆꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯥꯎꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯅꯤ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯁꯤꯡ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯣꯂꯤꯖꯟ ꯑꯃ ꯁꯦꯝꯗꯨꯅ ꯌꯦꯃꯦꯟꯗ ꯂꯩꯔꯤꯕ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯨꯅ ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀ꯭ꯂꯤꯌꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯗꯧꯔꯤ ꯁꯥꯎꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯝ ꯇꯧꯔꯛꯂꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯖꯣꯔꯗꯥꯟ ꯏꯖꯤꯞꯇꯒꯤ ꯍꯧꯔꯒ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯁꯤ ꯍꯧꯖꯤꯛ ꯍꯨꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯆꯣꯛ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯚꯥꯐ ꯑꯥꯜ ꯃꯟꯗꯞ ꯁ꯭ꯇ꯭ꯔꯦꯠ ꯑꯁꯤꯕꯨ ꯀ꯭ꯂꯤꯌꯥꯔ ꯇꯧꯕ ꯃꯗꯨꯗ ꯆꯪꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯆꯠꯊꯕ ꯃꯊꯧ ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯁꯤꯡ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯆꯠꯊꯕ ꯃꯗꯨꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯒ꯭ꯔꯥꯎꯟ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯇꯥꯔꯛꯂꯒꯗꯤ ꯃꯗꯨ ꯐꯥꯎꯕ ꯆꯠꯊꯕ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯅꯤ ꯁꯥꯎꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯝ ꯇꯧꯔꯛꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯌꯨꯑꯦꯏꯁꯨ ꯌꯥꯎꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯥꯎꯗꯤꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯜꯂꯛ ꯑꯁꯤꯗ ꯁꯨꯅꯤꯁꯤꯡꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯗꯨꯅ ꯃꯍꯥꯛꯅ ꯔꯨꯜ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯀꯔꯤꯒꯨꯝꯕ ꯁꯥꯎꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝꯂꯛꯂꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯍꯨꯇꯤꯁꯀ ꯗꯥꯏꯔꯦꯛꯂꯤ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯂꯥꯛꯇꯨꯅ ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯋꯦꯁ ꯑꯦꯁꯤꯌꯥ ꯑꯔꯕ ꯋꯥꯔꯜ ꯑꯃꯁꯨꯡ ꯑꯐ꯭ꯔꯤꯀꯥꯟ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯎꯗꯤꯒꯤ ꯒ꯭ꯔꯨꯞ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯎꯕ ꯐꯪꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨ ꯂꯩꯔꯦ